Mars ki tang nipan International Women's Day numit sida yamna nungai taba thodok ama ngasi Malbia Nagar da amuka so hanna thoe ngasi gi numit sida akhoi gi Meitei nupi amabu yamna brutally akhoi gi yam thina phubirakpa amasung mahak tana dona akhoi na belt na akhoi gi belt tu da akhoi gi tinghang yawba akhoi gi adugumba belt na kandana amasung thang na thin ge haiduna hotna gi ba se akhoi da taseng amasi yam nungai taba ngasi thodok ama thoi hairi ba thodok ase numidang wairam gi pung manga makai taru angang sina walking satpa matam da thoki ba thodokni masiguma ayuk nong din babuda akhoi se north east ki akhoi gi saksing sina tongana tabagi usitri bara natragana akhoi sibu yamna handana khanbagira akhoi se siguma thodok ase hanjan thokpa se akhoi taseng na yaningde ngasi akhoi DMCC gi maikai dagi hauzik ahing sida akhoi Malbia Nagar gi police station ja akhoi FIR ama pisan jaba laksabani angang ja akhoi hana doctor da pujarure hospital ama da hana pukhalaba matungda hospital tu dagi amuk atopa hospital ama da amuk puro na haibadagi adugi hospital da parka masa examine pulap tawraba matung tu da akhoi FIR pisan jaba Malbia Nagar da lae adugi matung da akhoi mayam da akhoi nungai taba akhoi gi asauba akhoi bu usitriba mayam ase si akhoi na pangdam jabo ina ngasi akhoi na sumaina mayam si pullaga akhoi ahing sida akhoi pullaga mayam bu akhoi da tawriba se masi lali aduna masi akhoi yaningde haibase masi gi damakta akhoi pulap lepminasi haibase aina amuka so hanna mayam da haijari